Rims Dasu Biomedical West Plan Kanglon Chumna Touribara Haina surprise visit Chatkhre. Jenims the Biomedical West Kanglon kaina fumzilambagi pau fongkraba matungda Manipur Pollution Control Board ki maikai dagisu Jenims na chatharamba aranba chumthokhan kibaga loinana hospital singda makata na yengsinba hauragani haikraba matungda ngasi Rims Hospital da surprise visit chatuna West Management Plan chatna Kanglon ngak na Chatharibara Haina yengsin Khre. Manipur Pollution Control Board na Jenims the action tawkraba matungda paikhat lakpa yengsinbagi khongthang ama oina ngasi Manipur Pollution Control Board ki Member Secretary W Roshan na luchingba team amana paumi kangbu amaga loinana Regional Institute of Medical Sciences RIMS ta surprise visit chatkibani maduda RIMS ki Medical Superintendent N Sanjeev Singh yauna incinerator plant ki technical kangbuga Biomedical Waste Management Plan ki paikhatliba thorang adugi matangda wari sanaki loinana Manipur Pollution Control Board na RIMS ki incinerator plan amadi waste management tawriba mafam singda chatuna haktengnana yengsin ki madugi matung RIMS ki director gasu paikhatliba thabak tawram sing asigi matangda unaduna wari sanaki yengsin ki baduda Manipur Pollution Control Board ki member secretary W Roshan na hai RIMS da chathariba waste segregation incineration tawriba sing asi Kanglon Chumna paikhatli adubu macha macha khara ahoba leibagi mamidi leiri effluent treatment plant ETP ningthina semgat sagat padi leire masi loibaga makhoina main outlet ta thadok lamba adu thadoklaroi haibagi thajaba adu pire ETP gi semgat sagatliba asi loidringai manungda outlet ta thadorakliba adu water quality kamaina tawri haiba adusu yengsingani RIMS ki maikai su block tagi thadorakliba fataba sing athubagi oina treatment su tawragani haire amadi athubada semgat sagatliba sing loisilagani haibagi thajaba pirakpa leire haiki RIMS ki medical superintendent N Sanjeev na hai biomedical waste management rule matam gi matung inna ngakna chatnaba hotnari chahi kudingi su ministry gi maikai dagi toina check su lakpa maramna chatna Kanglon innaba hotnari hospital chawbana biomedical waste su yami adubu mafam chana loisinaba hotnari masigi su mathakta matamga chanaba mawongda semgat sagatpagi thabak su chathari hospital asida ETP sabagi thabak loisilakle mathang tha fawbadadi loiragani masina henna chatna Kanglon ngaknabasu hotnagani hospital asigi staff singdasu chap chana chatna Kanglon ngaknabasu khangali matam kharagi oina outlet ta thadokliba sing treatment tawnaba Manipur Pollution Control Board ki maikai dagisu khangan labanina madu nongnini asida ngakna chatnaba hotnaragani haiki yengsin badu da Manipur Pollution Control Board ki mihut kaya su saruk yaki amadi makhatana yengsin khongchachu chatkani hairi